ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯉꯥ ꯂꯣꯏꯈꯤꯗꯨꯅ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯇꯔꯨꯛ ꯍꯧꯔꯦ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅ ꯑꯅꯧꯕ ꯑꯆꯧꯕ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯅꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯑꯃꯅ ꯑꯃꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯀꯌꯥ ꯄꯤꯅꯩ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯆꯍꯤ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛꯇꯤ ꯐꯒꯠꯂꯛꯄ ꯏꯔꯩ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯅꯧꯕ ꯃꯪꯂꯥꯟ ꯀꯌꯥꯒ ꯏꯔꯣꯏꯅꯔꯛꯈꯤꯕ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯉꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯏꯔꯝꯗꯝꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈꯤꯕ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯄ ꯅꯠꯇꯅ ꯑꯇꯩꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 150 ꯍꯦꯟꯕꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯜꯂꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯏꯅꯥꯏꯕ ꯑꯣꯏꯍꯜꯂꯦ꯫ ꯃꯤꯑꯣꯏ 32 ꯍꯦꯟꯅ ꯃꯁꯥ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯜꯂꯦ꯫ ꯑꯉꯥꯡ ꯂꯤꯁꯤꯡ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ 60 ꯃꯁꯥꯒꯤ ꯃꯔꯝꯗꯝꯃꯛꯇꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯥꯟꯖꯦꯟꯅꯍꯜꯂꯦ꯫ ꯆꯍꯤ 3 ꯁꯨꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯀꯤ ꯃꯤꯆꯝꯁꯤꯡꯗ ꯂꯦꯞꯇꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯗꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯈꯨꯟꯖꯥ ꯀꯌꯥ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯆꯥꯕ ꯊꯛꯄ ꯆꯪꯗꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗꯒꯤ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯃꯤꯆꯝꯁꯤꯡꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯋꯥꯊꯣꯛ ꯂꯩꯇꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯂꯝꯗꯝꯗꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯑꯁꯤꯗꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯆꯃꯟꯁꯤꯡ ꯑꯗꯨꯅ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯇꯔꯨꯛ ꯑꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯃꯨꯛ ꯊꯣꯡꯒꯠꯂꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯂꯩꯔꯛꯇꯕ ꯑꯃꯁꯨꯡ ꯍꯧꯔꯛꯐꯝ ꯈꯪꯗꯕꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯀꯨꯝꯖꯥ 1998ꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗꯤ ꯆꯤꯡꯇꯝ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯏ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯅ 1998ꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯗꯨꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯒ ꯁꯦꯝꯈꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝ 1897ꯒꯤ ꯑꯣꯛꯇꯣꯕꯔ 19ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔꯅ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯅ ꯇꯥꯛꯏ꯫ ꯃꯍꯥꯔꯥꯖꯅ ꯍꯥꯏꯈꯤ, ꯃꯅꯤꯄꯨꯔꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ 9,750ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ 8,960ꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯕꯣ ꯇꯝꯄꯥꯛꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ 8,000ꯅꯤ꯫ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ 8,000 ꯄꯥꯛꯄ ꯀꯕꯣ ꯇꯝꯄꯥꯛ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯕꯔꯃꯥ ꯂꯩꯕꯥꯛꯇꯒꯤ ꯑꯁꯥꯟꯃꯟ ꯂꯨꯄꯥ 3,650 ꯆꯍꯤꯒꯤ ꯀꯥꯔꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯂꯝꯅ ꯍꯜꯂꯛꯂꯕꯇꯗ ꯂꯦꯞꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯝ ꯑꯁꯤ ꯅꯝꯗꯨꯅ ꯁꯥꯟꯗꯣꯛꯍꯟꯕꯒꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯆꯥꯎꯕ ꯃꯔꯜ ꯂꯩꯕꯒꯤ ꯍꯧꯅꯁꯥ ꯃꯅꯤꯄꯨꯔ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯄꯥꯜꯂꯛꯂꯕ ꯂꯩꯕꯥꯛꯅꯤ꯫ ꯂꯂꯣꯜ ꯏꯇꯤꯛꯇ ꯃꯥꯒꯤ ꯀꯔꯤ ꯋꯥꯠꯈꯤ? ꯁꯔꯀꯥꯔ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯔꯃꯛꯇꯗ ꯃꯤꯔꯩꯕꯥꯛꯀꯤ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯏꯔꯩꯕꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡꯗ ꯃꯥꯏꯊꯤꯕ ꯅꯠꯇ꯭ꯔꯥ? ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯧꯒꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯝꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯀꯁꯥꯔꯒꯤ ꯂꯝꯁꯨ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯅ ꯃꯄꯥꯜ ꯐꯔꯤꯉꯩꯒꯤ ꯃꯇꯝꯗ ꯆꯤꯡꯇꯝ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯨꯡ ꯇꯥꯗꯕ ꯃꯅꯤꯄꯨꯔꯅ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯉꯥꯛꯇꯨꯅ ꯀꯨꯝꯖꯥ 1962 ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯂꯝꯗꯝ ꯑꯇꯩꯅ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯈꯥ ꯄꯣꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯅꯤꯡꯇꯝꯅ ꯄꯥꯟꯖꯈꯤꯕꯅꯤ꯫ ꯃꯤꯈꯥ ꯄꯣꯟꯈꯤꯕ ꯆꯤꯡꯇꯝꯅ ꯈꯥꯏꯕꯨꯡ ꯅꯥꯏꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯥ? ꯆꯍꯤ 53ꯀꯤ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯇꯝ ꯑꯅꯤ ꯈꯨꯠꯁꯝꯅꯗꯨꯅ ꯏꯔꯩꯕꯥꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯌꯥꯔꯦ꯫ ꯃꯁꯨꯡ ꯅꯥꯏꯗꯕ ꯃꯅꯤꯄꯨꯔꯅꯤ꯫ ꯇꯤꯟꯅꯐꯝ ꯊꯣꯛꯄꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯇꯤꯟꯅꯔꯦ꯫ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯋꯥꯈꯜ ꯑꯃꯠꯇꯅꯤ, ꯃꯤꯠꯌꯦꯡ ꯑꯃꯠꯇꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯀꯅꯥꯗ ꯀꯔꯝꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯃꯛ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯑꯔꯨꯕ ꯑꯣꯏꯔꯤ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯒꯗ꯭ꯔꯥ? ꯂꯝꯗꯝ ꯑꯁꯤꯗ ꯐꯖꯕ ꯋꯥꯍꯩꯅ ꯅꯨꯡꯁꯤꯕ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯂꯨꯆꯤꯡꯕꯗꯤ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯉꯥꯎꯅꯔꯕ ꯈꯨꯟꯅꯥꯏꯁꯤꯗ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯊꯕꯛ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯑꯆꯨꯝꯕ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯕꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯂꯨꯆꯤꯡꯕꯗꯤ ꯊꯣꯔꯛꯄ ꯏꯎ ꯎꯗ꯭ꯔꯤ꯫ ꯃꯊꯧꯗꯥꯡ ꯃꯁꯛ ꯈꯪꯅ ꯄꯥꯡꯊꯣꯛꯄ ꯃꯤꯑꯣꯏꯗꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯅ ꯇꯉꯥꯏ ꯐꯗ꯭ꯔꯤꯕꯁꯤ ꯆꯤꯡꯇꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯕ ꯉꯝꯕ ꯂꯨꯆꯤꯡꯕ ꯊꯣꯔꯛꯄꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯂꯩꯇ꯭ꯔꯒꯅ ꯃꯤꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕ ꯁꯦꯝꯒꯠꯄꯅꯤ꯫ ꯈꯦꯟꯅꯕ ꯋꯥꯈꯜ ꯊꯥꯖꯅꯗꯕ ꯆꯔꯥꯡꯅꯕ ꯃꯔꯛꯁꯤꯗ ꯑꯣꯏꯊꯣꯛꯀꯅꯤ ꯈꯟꯕ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯤꯡꯉꯥꯏ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫
ꯂꯝꯗꯝ ꯑꯁꯤ ꯌꯦꯜꯂꯧꯉꯩꯗꯒꯤ ꯍꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯎꯪꯈꯠꯅꯕ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯛꯈꯤꯕ ꯊꯥꯖꯅꯕ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯃꯥꯡꯂꯛꯈꯤꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯤꯡꯕꯗ ꯊꯣꯛꯄ ꯄꯤꯛꯂꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯐꯝ ꯊꯣꯛꯏ꯫ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯅ ꯎꯪꯈꯠꯅꯕ ꯑꯃꯗꯤ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯨꯛꯅꯔꯤꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯐꯪꯅꯕ ꯂꯝꯕꯤ ꯊꯤꯃꯤꯟꯅꯔꯛꯂꯤ꯫ ꯃꯁꯤ ꯈꯨꯟꯅꯥꯏꯆꯥ ꯄꯨꯝꯅꯃꯛꯅ ꯎꯕ ꯇꯉꯥꯏ ꯐꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯊꯥꯖꯅꯕ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯟꯖꯤꯟꯍꯟꯕ ꯍꯥꯏꯕꯁꯤꯗ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯊꯤꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ꯫ ꯃꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯇꯨꯡꯗ ꯑꯣꯏꯔꯛꯄ ꯌꯥꯕꯁꯤꯡ ꯀꯨꯞꯅ ꯅꯩꯅꯕ ꯌꯥꯕꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯗꯨ ꯉꯁꯤꯅꯤ꯫ ꯃꯁꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯁꯤꯕꯨ ꯄꯥꯏꯈꯠꯄ ꯉꯝꯂꯕꯗꯤ ꯀꯨꯝꯖꯥ 2026ꯅ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯄꯤꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯃꯤꯠꯌꯦꯡꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯒꯗꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯊꯥꯖꯅꯕ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕ ꯉꯝꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯐꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯣꯏꯒꯅꯤ꯫